Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau Kunthani suba Imphal book fair ngasidagi State Central Library Imphal da horagani Spring Set Management gi matang da ahum suba Interdepartmental Round Table Conference hauji DM University da pangthokli Pradhan Mantri Narendra Modi gi Jordan Ethiopia amasung Oman lebak ahum gi khongchat hokre amasung Australia gi Bondi Beach da terrorist gi attack da mioi 15 sire 95 hena sokle Kunthani suba Imphal book fair ngasidagi Kaisampat Imphal da leiba State Central Library da horagani numit 10 chathagadaba book fair asi State Central Library Department of Art and Culture na sinbani Lairiki mela asi ngasi Art and Culture gi Commissioner Ais Gyan Prakash na hongdokani thoramadu da Deputy Secretary Sunanda Thokchom amasung Art and Culture gi Director K Dinamni saruk yagani asi hongdokpagi thoramda saknaireba saisakpi mangka mayang lambangi kangbuna sakpa thim chong amasung souvenir puthokani Mela asigi matang da State Central Library Imphal gi Chief Librarian Dr. R.K. Urmilan hai Lairiki mela asida atai raija singdagi lakwa book stall 3 yauna punna stall sam hena hangdokani book fair manungda tongan ba thoramsing pangthokani mak hai Mela manungda lairik phongba publisher ai basinga unaduna wari saba marini chanban numita internet na library gi mohut sinba yaroi hai basida debating competition pangthokani Tarungni chanban numita saitharol kumbabagi matangda quiz competition pangthokani masigi mathakta atai numisingda career counseling khudakta layekpa changdamnaba artisting utpa amadi capacity building gi matangda thoram kayamrum pangthokani Dr. Urmilan hai Lairiki mela asigi maru oiba pandamdi academician mahiroi aibi publisher amasung lairikpu nungsijaba miyosing saruk yaduna lamdam asida phangdaba lairiksing mapalgi store singdagi leihoba lamdam asigi ariba amasung atangba lairiksing leibagi khudongchaba phanganbani mela asida hangliba store khudingmaki lairik leiba matamda chada 15 discount pigani mahakna hai 10 days ki manung sida theme song ama release tawani duga loina na souvenir ama release tawrani ngasi adagi day 4 sida debating competition internet na library gi mohut sinba yaroi haiba theme jina ari quiz competition chaitharol kumbaba si 11 12 ki standard na yawi gadabane ba si manipur gi hauji present situation da history ga mari laina ba pot naina bagi matang ni ko day 9 sida capacity building program on functioning of NGO run public library se higa unabai capacity building mogi matangda nainabako Imphal book fair 2025 pangthokjariba sigi pandamdi Manipur da lairiba academician students authors publishers singsina na book lovers singna saruk yabiduna khoina swaida thibada phangaroidaba lairik mapangi farm singdai poraiba adigi ariba rare book mayam ama local farm singna puthoraliba asigumba khudongchaba asi lawinabai damakta appeal tawjaningi Spring Set Management gi matangda ahum suba Interdepartmental Round Table Conference haujik DM University Imphal gi PG Block ki seminar hall da pangthokli Dhanamajari University amasung Raija gi Forest Vibhag na sindona pangthokli ba thoram asida DM University gi Vice Chancellor Professor W Chanbabu Directorate of Environment and Climate Change gi Director Dr. T Priyokumar Singh Water Resources Vibhag ki Chief Engineer Y Homendra Singh Chief Conservator of Forest L Joykumar Singh Charuk Yari DM University ki Environmental Science Vibhag ki Assistant Professor Dr. Rajkumar Singh Khaina hai tongan ba line department sing ki official sing saruk yariba mifam asigi technical session da Manipur gi Spring Set Management gi matang da wafong kyamarum khanagani Bioresources and Future Habitat Numit ini chathagadaba jati thaki seminar amanga sidagi Betikarandajit University Kanchipur da hokre Betikarandajit University na sindona Maharaj Gambhir Singh Memorial Hall da pangthokliba thoram asida seminar ga mari lenaba lairik amadi atai lairik singju phongki seminar asida Manipur University gi hanagi Vice Chancellor Professor Hijam Tombi Singh Betikarandajit University gi Professor Chancellor Dr. JP Sharma na chingba saruk yari Betikarandajit University ki Department of Botany amasung Zoology na punna sinba seminar asida tongan ba stall sing hangli stall sing asida Manipur gi mahosari hidak oina sijinarakpa manamasing matam-matamgi oina puthokpa khohi makhal sing namdam asida thainadagi lerakpa phau makhal sing machu sangbada mahoksadagi sijinarakpa manamasing amasung mahoksadagi lerakpa manamasingdagi semba room freshener shampoo cosmetic amasung room cleaner na chingba utli
Indian Med Bibang Haidi Hayang Power Awang Nongpok Raja Sing Yauna, Delhi, Chandigarh, Haryana, Himachal Pradesh, Punjab, Uttar Pradesh, Amasung, Madhya Pradesh da Lechil Kungna Thagani, Andaman Amasung Nicobar Itaki Mapong Kiada, Ngasi, Akak Arau, Daugani. Karnataka Amasung Telanganagi, Manung Hanjin Mamapong Karada, Ngasi Aying Banuksit Sitkani, Marak Asida, Delhi da Nuksit Morpagi Sang Hingalakli, Central Pollution Control Board Ki Matung Ina, Lebaki Konung Asida Ngasi Ayuk Air Quality Index, Asi, Samri Yankai Mari Oiki. Tripura ki Social Welfare amasung Social Education Mantri Tinku Roin Hairi. Raizadu da Haksel ki Kudong Sabsung Panganaba Hotnabada National Health Mission ki Karmasari Singna Sauraba Tautang Lori. National Health Mission Workers Association ki Ahanba Raiza Thaki Mipam Arang Agartala da Hodok Laduna Mantin Hai. Mission Asiki Karmasari Singna Haksel ki Tabak Tauramda Ladiba Hobasing Mensinaba Leptana Hotnaduna Miam da Hena Gyan Tahanaba. Thauram sing pangthokli National Health Mission ki karmachari sing ki hak amasung yaipha thaurang sing phanganaba hotnabada sarkarna pangba yaba mateng pangani tabiriba pawase Akashbani Imphal dagini Pradhan Mantri Narendra Modi ki Jordan Ethiopia amasung Oman lebak hongi khongchat haukre khongchat asi ahan batakakta Shri Modi Jordan ki ningthau Abdullah II Ibn al-Hussein Parton Taurakpadagi Jordan da Zatkani. Khongchat asigi mangwanana mapam aduda leba Bharat Masasingna Sakthok Sabagaloina Hai Shri Modi ki khongchat asi lebak anigi miyam marakta lenariba achetpa mari adu sakhangbagi tanja amani masina Bharat amasung Jordan ki mari makhatana chesilhalagani. Salamda da piba warol amada Pradhan Mantri Modi na Hai Mahakna Ningthau Abdullah amasung Jordan ki Pradhan Mantri Jafar Hassan ga kupna wari sanarakani. Mahakna Amanda leba Bharat Masasingasu unagani. Shri Modi ki khongchat asi lebak ani marakta kutniti gi mari thamnarakpagi mudramanga suba komongasu phangjinnari. Australia ki Bondi Beach terrorist na stathakiba attack adubu Pradhan Mantri Narendra Modi na kanna yaningdaba phongdorakli laikhidraba singi imung manungi awabada saruk yabagaloinana luraba tanpham asida Australia gi damak Bharat na lepli hairi man hai terrorism gi Mayokta Bharat na matam chupada leptuna lai terrorism amasung masiga mari leinaba thabak thauramsing thengnanaba hotnabada Bharat na matam chupada sagotkani kendra gi mapal thauram mantri Dr. S. Joy Shankar nasu terrorist attack atubu kana yaningdaba phongdorakli mahakna hai laikhidaba imung manungi miyoi singidamak New Delhi na lepli Nomai kapa ki thodok aduda laikhidaba migi masing 35 sure police officer ani yauna miyoi 95 hena sokle mafam aduda ki pokhaiba yaba masak ani masung khulai taruk phagatle Australian police ki paw matung ina nomai kapa ki thodok adu terrorist ki thawongi thodok aduda maru oina chenariba adu mapa masani mapa adu di sire masa nupa na soktuna hospital laikanari Australia ki Pradhan Mantri Anthony Albanese na hai Australian Jewish singda attack sathaba asi Australia masa punamakta attack sathabaga sab manai BJP Parliamentary Board ki mifamna Bihar ki Mantri amasung MLA mangarak oiraklaba Nitin Nabinbu khudaktagi dolgi National Working President oina khankre sahi 95 suraba Shri Nabin asi dolgi itihasta khwaidagi nauba Working President oibata natana phammasibu paiba Bihar ki ahanba BJP lusingbani Press Information Bureau PIB fact check na hairi Arunachal Pradesh manakta Chainana lanmi paisinba hore haina dabi toba social media kayada sandorakliba video adu sasinaba aranbani PIB na hai video adu da PLA gi mudanipan suba group army gi brigade amana lan tamba utli aroibada maruiba pau amu kunthani thoi suba Imphal book fair ngasidagi state central library Imphal da horagani spring set management ki matangda ahum suba interdepartmental round table conference hojik DM University da pangthokli Pradhan Mantri Narendra Modi ki Jordan Ethiopia amasung Oman leibak ahum gi khongchat haukhre amasung Australia ki Bondi Beach da terrorist ki attack da miyoi 35 sire 95 hena sokle pauli jare